Litan gi wathok sakthorakli yum kullo mai tumna chakhre kangpokpida yum ama mai tharamli akan mongda nongmai kapnakri urkhol district internet thingkre matam kaktaba curfew thamli urkhol district ki litana satliba thasi ki nipana tangkhul amasung Kuki Furuki Miyoi singi marakta thokiba khatna sainabi ki thaudok matung ngarang litan lainga ki quarter mari yauna yum kunga manga mai tharamki madugi matung ngasi litan da makata na irang thopaga loinena yum kullom maina sakri yum mai tharam laba matung singthakta leiba Kuki khul amadagi automatic assault rifle sijinaduna akan mamong na nomai kapthoraki madugi matung nakal amaromdagi furup amagi miyoi sina khuthanduna nomai kablakpadagi nakal anigi marakta awai akhum tawnaduna akan mamong na khutoknakri thoklibe irang adu lakshinabagi dama pera commando yauna ahenma security force sing thajinkri paksan area domination amadi coming sathaduna pamdaba thodok thoktana ba thabak bekhali litana thokiba irang adu loisinna ba deputy minister losi dikho urkhulgi MLA lainga ki official sing amadi security force ki makok thongbo official sing sangsinduna wari sabau khibani adumainama nakalani gi marakta yanaba purakpa ngamdabana irang adu lakshinba ngamdana lakhi security force na irang thoktana ba akanba siksin thawang lokhatlingai gi ser aduda litan tangkul village amadi sarai khong Kuki village ki marakta ngasi ayuk saun ungkhatnarak pagaloinana yum mai thanaba horakhibani hadi press na phangwa pawgi matungina ngasi ayuk pung 3 rom tabada yum mai thanaba du amuk horakhi ngasi khakta yamdrabra yum kullom main sakri irang aduna maram oiraga mai muthatnaba fire service ki kambusing sangshinba ngamdabana yum ayamba tumna sakhri mai thanarigai tanja adu nongoi kapiki mokhol sutaki maduna maram oiraga lamda madugi miyamna mi paiba ponaki social media gi tuan platform singde AK47 assault rifle paiba miyoi singna atat akham leitna nongoi kapiki video sandoraki adugumba video adu uriba nongoi sing adugi matonda angangba masugi ribbon kibu nakhi adubu nongoi kapliba sing adu karamba fruki miyoi sing no haiba video footage adu tudi khamgam khidi security force na operation sathaba horakpadigi nomai kapagi makol nem tharaki security force na akanba section tharang lokhatpadigi nomai kapnaba lepkhri aduga miyam punnuna irang hobigi sang swantakri thaudo aduda miyoi amata asu open yawkhidi hari nakala maromda urkhul district thuklibi irang adu hena sakthorakpigi mami tabaga loinana kangpokpi district ki ke longwiram village da yum ama sakangdaba singna mai tharamli maina sakraba yum adu angam abonai koba miyoi amagin hari ngarang numidang pung 12 makhairom tabada miyoi 13 rom laklaga yum adu mai tharamani hari khudakta fire service ki team ama sangsinduna kannana bo honabadagi ka hena ama arathu audre hari yum mai tharambigi thaudo adubu ke longwiram village authority na akan mamong yaning da phungdurakli yum mai thaba lakhiba miyoi sing adu by facing a kundava sabon 5 village tagini hari miyoi kuntra aduna numidang aduda sangsilaktuna yum adu tharam khibani hari thawong adu by faisip singi thawrang oigani hane sumaral sirakli ke longwiram hariba village adu Kuki sing sangsilaktuna laisina bo honarapa kya rekhi maduna maram oiraga lamda madura su unkhatna ba lairibani manipur lenga na athuba matamda lokhat pham tokpa lokhat pina basu taksilakli Urkhol district internet thingkre matam kakta ba curfew thamli urkhol gi litanda tangkhul amasung Kuki Furuki Miyoi singi marakta thokliba wathok asi homni sanba numita su leptabaga miyam gi punsida sauna akaiba thokli social media gi tuan ba platform singda pamdaba video photo amadi wahai kya phungdok ngarakpana maram oiraga irang adu hena sakthorakpa yabigi singna balai phibam adu yenglaga social media ra pamdaba thokdok sing sandorakpa thingnabagi dama numit mangani internet service thingjingkhri broadband BPN amasung BSAT servicing yawn urkhol district ki mapam punamakta athingba du thamkibani manipur lenga ki home department thokpa chirol amagi matung ina temporary suspension of telecommunication service rule 2024 gi rule number 3 gi makhada ngasi ayuk pung 12 makhai tabadagi internet thingba khibani athingba du numit mangani sanagani hari bharatiya nagarik suraksha Sanghita gi section 163 gi makhada ngarang urkhol district magistrate na district adu gi mapam punamakta curfew thamjingkrabani athingba adu gi manung sana mi manga dagi hena pun sok panba yaba kuchu kholai pubu yadaba haibana singba yawi sendoi saba singi mathakta mi yeng sanglagani akomluf kumza English singa ni ka kundagi lamdam sida
कोरोना कोविड-19 पाक्सना संदोरखिबा मतम अदुदा मियामना सही अनि हेना सुबु नोंबा यादना यामना वाना लेरखि लाइना लाइसद असिना मरम ओइरगा लमदम असिगी मियामना यामना मरु ओइना सु नोमलगी हिंगनबा लंथेंगनरिबा मियोइसिंग लाइरबा अनंगबतन हेना अवासे थिंगमा युगनरखिबसिंग अदु फुगटनबा होटनबदा ngasi phawba hawat kangkhatpa ingam ngamdana laidi miyamdagi I supa sindoi sabasingi mathakta akanma miyeng sanglagani haina akom lupna thadorakpa chirol amana phongdurakli chirol asina makhatana hairibana kumja english singaniga kungo homdagi me ahumdagi mitayama sum sin ko kioiba tokhaib lengak natragana laibak zalengam siemnaba wathokta miyoi sanigo humfurongi punsi khangmu thakta pikhamnakre miyoi lising humfu henmana maramdamda lanjena duna relief camp sing sangjapam lauduna lairibasigi yenglaga sel sanaba lanai bank sing sana yauna atei atei pochai bandop loba madi marup sanaba sing lepnaba lamdamasigi miya maru oina CSO singi makhedigi matamdur athingba thamaki aduba lebak thibidi miyamgi kholaugi mayukta kanaguma chenjau paiba miyamdagi I supa miyoi khran haujiksu matamadugi awasai thing oikiba covid-19 amadi amaga amagi marakta wakhal tanadabagi tholakiba khatnaba sainaba lan hatna sunaba sigi manungdagi sendoi lobagi thabak sing sathabadagi haujikti miyoi kyagi lantum matpa amadi selaptagi sendoi ne hengat khibadagi lairaba singi punsi areng areng bada puthali maramaduna haukiba covid-19 gi laina laisit ki manung amadi english ngani ga kungo humdoi gi megi tang ahumdagi satharakiba lan manungda sana lupa law inkol atei pochi kyagi bandop thamkibagi sendoi kopi bigi muhutta sendoi sauna lawbo kya thingnari asigumba miyam gi oiba asauba awasai thingnang kiba thengna awasai thing phangkiba thawdu ani sigi manungda kanaguma senjau paiba bandop lawba khangbuga misa miyam gi awaba khangdana yarani habigi matagunga sifawba nampu hapuda sendoi pulap hotlaga lawnabo honarakpa lokhalakpa sigi mayokta lup kanglaipak amadi kanglaipak student association case ena puna athupa matamna miyeng sang bhoragani maram aduna mamang da thokiba RSI thingi thawdo ani asiga mari leinana sendoi kokpi naba honagadabani karigumba thokiba thawdo ani asigi manungda mari leinana sendoi lawram labadi maduda akom lup amasung case ena lairaba miyamgi damak lokolagliba khongthang asida miyamna mapung phawa cooperation pibiu haina su sirul sina makhatarakli Nambul Turelda Asibaksang oina tauk tharakhiba du thiba khangdana leirakhibi neloda oiramli haukiba January kunga nipan gi ahing nongyai matung pung amaga minute yangkhai ga trerom taba matamda Imphal West District ki police station ki manung sana Kwakaithel lamdong laikai da lebi Seram Ningol Salam Ongbi Neloda Dibisai Nifuga Nithoi Mapuroi bigiming Salam Tomba Singa haibadi napi asi ngasi Nambul Turel Maril gi hairangoi thongkhong me ada sina tauk tharak khrik miyoi amagi asibak sang tauk tharak pa do miyoi khrana urak padigi miyam humna sang sinduna yengkhi adubu ising do option duna tauk tharak pana maram oiduna asibak sang adu masakhang mangam khidi khudakta mari leina pa police ta pau pi badigi police ki kangbu laktuna asibak sang adu lokhatuna yengba matamda haukiba January kunga nipanigi masagi mayumdagi thokhibadigi thiba khangdana leirakhibi Seram Ningol Saram Ongbi Neloda Dibi ni haina masakhang mangam khibani hari panmayabadi magna masagi mayumdagi thokhibadigi thiba khangdana leirakhibaga mari leinana imung manunggi miyoi singna mari leinaba police station missing report tawduna khangalaba matungda lamdam asigi pausi singda laikhidrabi asigi photo na singba haptuna missing report piduna maki mari makong khangnaba thibigi thaba satharakpada khangmangamdana leirakhibani Manipur mikok thiba mari delimitation ki thabak paikhatringaida SIR hana tabiyu yadumani Manipur census samati delimitation tawdringai mangoinan special intensive revision SIR mapung phana pangthokpinaba India gi President Draupadi Murmu ayiba sirol ama Federation of Homi gi maikei gi pisan khri haina Federation sigi President Sapamja Jadomani na phongdorakli ngasi Imphal gi duilalen kabole kai de leiba Federation asigi office ta pangthokiba pawgi mipam amada wapam asi phongdoladuna Sapamja Jadumani na makha taradun hai India lengana saliba sai sigi April thadigi census tawnabigi thabak paikhalak liba asigi mangoinana special intensive revision ama tawnaba lamdam asigi miyamna mari leinabasingna taksin minasi India ki maikei de India ki asingba citizen khaktana bot thadana bigi thorang oina SIR gi thaba asi union territory ahum amadi tuan bi state mapon da thabak
haukibaga loinana punna voter 6.57 crore hauzik phawbigi oina aran bamong hapsilamba adu voter list gi lakthokre loinana Manipur asi international boundary da leba state ama oibana yumthangnari ba leibak singdagi Mitop kya lamdam asida narol sangsilaktuna India gi citizen ama oinaba Aadhar card kya saduna pairamba miyoi kya phagat khibasu lekhre masida sunatana mitop kya amana mari leinaba sie sang yaudana lamdam asida sangsilamba ki wathok kya leiri asiguma kya asi thoktana ba lamdam asida census amadi delimitation tawdringai mitop hana khandu hoba mathoktai loinana India lengakna border ga Lapnaba state sing da narol sangsilaktuna voter list yaurama miyoi sing voter list gi kakpangamlaga border ga tainabi state ama oiriba Manipur gi mitop khandoktana census amadi delimitation tawbu yauradi mana makhatana hai mitop khandokpa loidana namduna census tawgani thaurang tawribasi kanaba phangloi mapalamdagi sanglakpa mitop kya mafam asid sangduna laita duna yellow fruit singda lal horibasi tanthoknana ba aikoina honafam thui loinana Manipur gi yumthangnariba Bangladesh amadi Myanmar gi haijilagliba mitop sing NRC satnarabasu ningthina khandokpangamdi saksu manai khanduna lamdamasi gi ningol kya pisinduna launa leinaraba matung lamdamasi gi citizen ama oinaba kana honaraglibasi aikoi punamangna matam sana thingobu tangai fadi haina su phongdoki WORDT na marup tawrambigi lupna thamlamba athingba komthokli kana gumbana su athingba thambiganu KCP PWG Imphal da leiba Widow and Orphan Resource Development Trust WORDT kauba trust amana tha khudingi tang tara ga manga kun amadi kunthra khudingi satharamba marupta KCP PWG na thamlamba athingba du miyoi kya gi awa ana yengduna lakthok loinana kana gumba lup natragana lanai miyoi amathana su WORDT na tawzariba marup asida athingba thambiganu Widow and Orphan Resource Development Trust hariba trust asi amadi trust asigi makhada marup yauriba members singa lup asiga kariguma hiram amatada mari leinadi haina aina thingkraba lalholup asigi PRO singkhai nganbana press thadurakpa chirol amana haidi siol asin hai WORDT na tha khudingi numit mari ni marup tawrambagi matangda athingba thamduna lupna thikatlubadagi thoin aranba leiramdri haina lobiye WORDT na tawramliba satharamliba marup asidi trust asiga loinariba Mapuroiba Laikhidrabi Amadi Mama Mapa Laikhidraba Miyoi Kyada Kanaba Krapi na Pangthokpa marup oiramli WORDT na sathariba marup asida yauriba miyoi singasi mapung phana Mapuroiba Laikhidrabi Lukhrabi Amadi Mama Mapa Laikhidrabi orphan singna sothana leijariba punsi marel atudagi kharadang oirabasu mateng oinaba makoina tumba maset chaba maset tawzarga suja nomzarga talakpa khusuman paisaduna masa masu imung manungda kharadang oirabasu mateng oinaba pangthokpa amadi yaujaba marup oiramli masina maram oiraga lupna WORDT na marup tawbagi thamlamba athingbadu lakthoksari loinana kanaguma atainasu WORDT da athingba thambiganu hairi Litan da thoklibi irang lakshinna balengana kana hotnari losi dikho irang thoknaba kaihawbasing masak khangdoknaba hotnari Urkhol district ki Litan Sarai Khongda Mahoksa gi phibam hanjinhanna balengana security forces civil society organizations sing amadi community leaders sing khusam nadun akhanaba thawrang lakhotli haina deputy chief minister Losi Tikhona phongdokre Naga People Fronts NPF na sinduna pangthokpa thoram ama yawba lakhiba deputy chief minister Losi Tikhona pawmui singki wahangi pakhom piraduna hai haujingwaki oina mapung phan irang lakshinba ngamdrabasu ingtapa phibam hanjinhanna gi matangda akhanaba thawrang kya lokhali lengana paikhatliba thawrang asida tungan ba organization amadi civil society group sing yaukshilakuna tungkoina satnagadaba mawong ingtapa phibam hanjinhanna ba hotnabinarsi apaba khudamni haina mana phongdokhi Wathok ama tholakpa matamda khudakta hekta lakshinba oithok haina palladuna mangna hai hauju oiriba phibam masi yengluraga ingtappa hanjinhanna ba honabada matam khra soidana sangani adubo athuba matamda soidana phibam lakshinba ngamgani haibigi thajabale Litan Sarai Khongna tholakliba thawdu wasigi matangna mangna hai mifam kaya pangthoktuna phibam lakshinna ba honaringegi serakta kanagoma miyoi khrana irang hengat hanana atamna thorang lokalakli kanglo masiel gi marakta kai hauduna irang thokona ba hona kiba miyoi singa du masak khangdokna ba honari kanglo khudima ki civil society organization singna mapung phana cooperation pirak pamaramna athupa matamda yasinna ba purak lakani habigi thaja palai
Yumai Tarakwa Amasum, Nomai Kapi Taudo Tulakpana Maram Oiraga, Miam the Samam Naba Puhan Bagaloina, Pibam Lakshin and Nabohona, but the Kodong Sadaba Mionari, Hauzikti, Miam Gipuning Patari, Amasum, Atubumatam the Mauksagi, Pibam Suidana, Hanjul Alaganeki, NPF ki President Awangbo New Minesu, Kangu Kudima Ing Tapa Pibam Kahendanava, Apple Toki. Pakistan की मोक्स बॉम्ब पखाइख्रब मतुना कश्मीर खोंजंग संगसिलखि पाकिस्तान की इस्लामाबाद लेबा खदीजा तुन कुब्रा मोक्स सुसाइड बॉम्ब पखाइंदुना अटैक सथरख्रब मतुंगदा कश्मीर तंपाक की तुआन डिस्ट्रिक्ट सिंग मियाम अकनब प्रोटेस्ट तौरख्रि हौखिब इराय निमित मियाम लाइनिंग लाइसुन तौरिङेदा सुसाइड बॉम्ब पखाइंदुन सथरखिब अटैक त मियोय कुंथ्रागा मथुइ सिखिबग लोइना सामग यंखै हेन असो अपनांखिबने थाउदो अदुब कश्मीर तंपाक त लैरिबा शिया कम्युनिटी की मियोय सिंगना अकन ममोंग यनिंग द फुंगदोखि प्रोटेस्टर सिंगना श्रीनगर बारामुला बंदीपोरा सिंबगी लंबी सिंह थुलक्तुना पाकिस्तान की मयोक्त स्लोगन क्या लाखी अतमना पाकिस्तान द शिया मुस्लिम सिंह पक्तकना हातोकनबगी पांडम एटेक अदु सथरखिबने हाइना खोंजंगना सरुक याखिबसिंग फुंगदोखि थाउदो अदु सियनबा मियोय सिंगी मथक्ता मतिक चाबे एक्शन लौखतकदबनि हाइना ऑल जम्मू एंड कश्मीर शिया इशुएशना तक्सिलखि Authorities in the Hatno Sunaba Lepan to the Misam Gipunsi, Kanan of a Tarang Lakotadabani, Kokomi. February Tareti Hona Urkul District Litan Bilis, the Kundamina Ribekang Lupani Gimerakta, Kanasenabamusum, you might have it Taudo to Livesida. Authorities in the Akanaba Miyang Sang to the Misam Gipunsi, Kanan of a Tarang Lakotadabani Haina. Coordinating Committee on Manipur Integrity Kokomi Tadorakpa, Siro Laman Hari, Sirolas in the Makata and Haribana, Taudo Si. Kangu Taktaki Tolakpanati, Matam Kyagi Mamandi Satrakpa proxy politics na maram oiraga tholakpani Manipur Kundari Bamiamna E Naitanavagalunana Yumkai Mai Saklaba Matamda New Delhi the Lady Bissing Madugi Mahi Sabagi Maung Am Upangdi Suspension of Operation Su Agreement Yaun Akanaba Tauxilamagi Makada proxy forces in Aduna Taudoxing is it Holakpani Lamdamasita ing tapa puranabagi panamda su kuyak pinakibanati Manipur bu kangkong saihanbaga loinana control tawnabagi khulai oina sisinrakpani Litan village ta thukliba thaudo asidagi kanaba phangadaba furup amata leiti yellow furup singi marakta nakpak tahalnaraga Manipur kangkong saiba phibam ama ohenanaba atamnana sinbagi mawong ama mehek sing ubu phangli haina ko communist makhatana phungdoki